Angakpa vote Khutkhom ama Thengnare India ki democracy da yamungdabani haiba yaba amasung Mikhal ki model code of conduct na yadaba Angakpa vote Khutkhom ama social media da Thengnare BJP ki thambal yakpa symbol da nupi kharana tongan ba makhut namlaga aigi imungda mi ahum leijai aigi thawaina leidi makhaide ibungo brozen dage sunghong hongjaroi aina karigumba bron ki thambal yakpa symbol asida vote pidraga de aigi imung manung awa ana taba haibadu oijarage haiba video clipping ama social media da viral oirakhe nupi sing aduna BJP ki thambal symbol da namlaga wasakpadu kanagumba nupi kharana namduna hayan bagi mawong su malle video matek adu viral chatkhaba tungda masana masabu moirang them landoni kawi haijaba nupi amana thambal gi symbol da namlaga wasakhibadu kanagumbana namduna tawhunba natte isana yana tawbane congress ki kangbu na madubu viral chalhanbani haina amuk sengdorokpa thengnakhe parliamentary board ke mifam loiduna CM halakre intending candidate sing tharak hunnare mirep singi ming hayeng lauk thokadore Taranithoi suba Manipur Legislative Assembly ki mikhalda BJP ki mirep kana oigadage haibagi matangda BJP Parliamentary Board ki mifam ngarang nungthil phamkhre mifam yauruba Chief Minister N Biren Works Minister TS Bisosit amasung BJP Manipur State Unit ki President A Sardasu ngarang numidang Imphal da yaurokre mifam adugi matangda Imphal da yaurokraba BJP ki mihut kanguna wafam amata phongdor u haiba yadre masigi su mathakta BJP ki national leader singnasu karigumba wafam amata phongdokpa leitre adumakpu masing yamlaba intending candidate singde makoi ticket phangadra phangloidra haibagi wakhalda tharak hunare party asigi machin chatpa misak amana phongdorokpagi matunginna ngasi Republic Day gi thauram leibana party asigi ticket laukthokpa lusingba singna yade maramaduna lakliba January 13 ta oina ticket laukthoklaba yai haide pawasina hai ngarang nungthil pungani taba matamdagi hogduna BJP gi National President JP Nadda, Prime Minister Narendra Modi, Home Minister Amit Shah, Defense Minister Rajnath Singh, yauba BJP ki khwaidagi wangba body asina lakadoriba taraganithoi suba Manipur Legislative Assembly ki mikhal asida BJP ki mirep ohennabagi damak sem sariba miyoi singge ming yauba panel list loinana makoi gi survey report na chingba puthoktuna khanaraba matungda state asigi oina BJP ki mirep oigadoriba singge ming lapthokpa loikhre haide ngarang ki mifam adu pangthoklamlaba matungda Chief Minister N Biren BJP Manipur Pradesh ki President A Sarda Devi Works Minister TS Bisojit Dasol Falcon 2000 LX charter flight ta numidang pung 9:13 taba matamda Imphal International Airport ta thunglakhe panba yabadi haukiba January 18 da Chief Minister ki official residence da BJP Manipur election in charge su oidiba Union Minister Bhupendra Yadav Party की national spokesperson सुवरिबा state की in charge Dr. Sambit Patra BJP के zonal organizing secretary Ajay Jamwal yauna Chief Minister N Biren BJP Manipur Pradesh की President A Sarda Devi Party की state election committee की member सिंह yauna pangthokiba state election committee की mifamna Manipur की tongan ba assembly constituency singda mirep oina ba thagalakhiba miyoi singge biodata sing yauna kupna yangsilaba matungda mirep singgi oiba panel list ama semlaga election in charge Bhupendra Yadav na pukhibane loinana state president A Sarda amasung works minister TS Bisojit na January 18 da Delhi da thungkhibane loinana chief minister N Biren na January 19 ge ayukta Delhi gi damak Imphal thadoklaba matungda mafam adu tongan ba mifam kaya party gi lusingba sing yauna pangthoklaba tungda constituency kharada luchingba pumnamakna yanaraba mire puthokpa ngamdana lakhibane Ngarangi Parliamentary Board ki mifam aduna state asigi mirep oigadoriba singi list ama finalize tawkhibaga loinana lakliba January 13 ta laukthoknaba sem sakhre haide Imphal da halaklaba matungda airport ta paumi kharaga unabada BJP Manipur Pradesh ki President A Sarda Devi na hai haujingmaki oina BJP ki ticket laukthokpagi chapsaba matam lapthokpa leitri adubu tha asigi manungda de soidana laukthoknaba yabagi oithokpa lei mikhal asida BJP na constituency hompumakta mirep thagat kanai mirep sing tangkak nai na laukthokpagi wafam leite BJP gi oina mirep ki matangda ka hena chayna ba leite mirep oina ba thorakpa ayamba wari sanaba loiduna leire waroisin purakre mirep sing de survey da yumpham oibana ming laukthorokpa ngai ba tabane Delhi dagi thunglakhiba works minister TS Bisojit na hai BJP gi oina tongan ba ticket pibagi system ama leijare party gi lusingba singa
खन्नबा याबा खन्नरे नैनबा याबा नैनरे टिकेट ती फील्ड वाक ता युमफम ओइरगा लेपकदबने मिखल की नोटिफिकेशन असी फेब्रुआरी अमदा थोकदबा ओइबना मधुगी ममांगदा मिरेप की मिंग सोइदना लाउथोरकनी हाइबगी थाजबा लई सर्वे रिपोर्ट सेंटर की लुसिंगबसिंगदा थमलम लई टिकेट ती मखोइना लेपलगा लाउथोरकलगनी हाइखे टिकेट पिरक्तबदगे यंखोम नीलचंद्र अमदी वर्कर सिंह INC दगी रिजाइन तौख्रे तरानिथुई सुबा मणिपुर लेजिस्लेटिव असेंबली मिखलदा कक्सिंग असेंबली कंस्टिट्युएंसी दा INC की मिरेप ओइगनी हाइना सेम सारंबा सोशल वर्कर यंखोम नीलचंद्र दा टिकेट पिरक्तबदगे महाकी वर्कर सिंगा लोइनना ngarang INC dagi resign taukhre kakching khulen laisangbam asangbam parengda leiba yangkhom nilachandra gi yumda paumi singa unabada kakching district congress committee gi secretary yangkhom somarendro hanagi chairperson yangkhom rajendro NSUI kakching district ki president KH Ravidas MPCC na sem ki ba kakching assembly youth congress ki president Khetri Mayum chinglem ba yauna sora irengban bijaipur Palel ge INC member sing yauna miyoi chahum lom INC gi membership tagi resign tauke loinana yangkhom nilachandra na lusingduna semkhiba INC gi boot level committee sing dissolve tawre haina laukthokhe paumi singa unabadu da yangkhom nilachandra na hai service ta leiringai matam dagi hauna ACS gi miyam amade laibak asigi ngamjaba thakta thawal tawduna lakhe kakching bu schedule caste certificate phangana na bohna bada maipunana थौगाई याखी लोइनना आर्ट एंड कल्चर की लमदसु थबक कया पाइखलखे मसीदा नतना मनिफा ऑर्गेनाइज तौरक्पा जुवेनाइल एसोसिएशन सेमदुना फुटबॉल ग्राउंड नेशनल की थाकता सेंगबत की बन सिंगबा तोंगान तोंगान ब खुल लैकाई गे डेवलपमेंट प्रोग्राम कया पाइखतुना लाखे लैबाक मियाम की अहेन INC की मिरेप अमा ओइननबगी पांदमदा पार्टी असिदा संगलुबने अदुबु तौखिबा थबक थौरम सिंग अमता येंगदना थिगतना मियोय अमदा हेक्तदा टिकेट पीखिबा से वर्कर सिंगदा यामना नुंगाइतबा फावहल्लै मसीना मरम ओइरगा मिखल थेंगनररोइसिरा हाइना खलकपदा वर्कर सिंगना नुंगसिबिदुना कन्ना हाइरकपदगे मियामगी मतेंगा लोइनना मिखल सोइदना थेंगनगने मसीदा मियामना अहेनबा मतेंग पांगदुना ACS की मिहुट अमा ओइन थागतपियु हाइना अपील तौखे सही होमपुगा तरुक सुरबा मियोय अमना मखोंग मखुत पुनसिलगा इरोइबगी रेकॉर्ड थमख्रै मसागी मखोंग अमसुंग मखुत सिंग पुनसिलगा अरावियन सीदा किलोमीटर अहुमगा मखाई सांगना पुंग मंगागा मिनिट कुंथ्रागा मंगा इरोइदुना कर्नाटका गे उडुपीदगी मसागी चही होमपुगा तरुक वर्ल्ड रेकॉर्ड चनख्रै निंगथौकाबा नुमित्ता अयुक पुंग 8 मिनिट यांखै ताबदा उडुपीगे पादुकीरे बीच तोरबानदगे समुद्रदा कुमथखिबा गंगाधर कादेकरना नुंगथिल पुंग अमगा मिनिट कुन मंगा ताबदा मागी इरोइबा अदु मपुंग फाखे Angakpa thabak adu yengkhiba Golden Book of World Records tagi mihut Manish Bisnoina Mr. Kadekar da provisional certificate ama pikhe miyamna toknaraba amasung yumda leinaraba chahi matang amada miyoy asigi iroibage tauba ngamba se tasengnamak achawbani haina Mr. Bisnoina haike Mr. Kadekar na mahake khut amasung khong animak punsilaga dolphil amagumna iroikhibani haike Masidagi angang singbu anauba asa pokhananaba record asi semkhibani amasung aihak nungaijai haina mahak na haike masigi mamangdasu Mr. Kadekar na January 13 2021 da Padukure da Patmasana post makhong sing punsilaga minute humbudraga humdoi second 3 kilometer amaga meter chamri iroiduna India Book of Records ta chankhe masagi chahi yankai surakpada iroibagi sinphamasi pairakhiba Mr. Kadekar na Udupi da Jai Durga Swimming Club linkhatkhi amasung haukiba chahi ani naharol singda training pikhrei haujik mahaki makhada mahairoi lising amarom hena training tawre mahakna state amasung national level ge aquatic championship singda saruk yakhre amasung senior level da gold 13 silver 13 amasung bronze 8 phangkhre Russia na Ukraine da Landarakpa Yabagi Akiba hengalakhibaga loinana NATO na forcing thorang tawduna thamkhre Ukraine की ngamkhai singda Russia की military paisilagli badu की paukhumda NATO na forcing thorang tawduna thamkhre amasung ahenba lal gi jahaz sing amasung fighter jet sing thajinduna ngak senbagi thabak hena kangkhal hankhre haina military alliance aduna phongdokhre khwaidagi naubo oina irai numita Russia ga United States ka wari sanakibada karigumba achauba yanaba amata phangba ngamkhidabage tungda Ukraine की matangda ungkhanariba sing adu hengatkhe United States amasung European Union na Russia bu Ukraine da landadana ba warning tawkhre
Moscow gi mayokta ama toiba apunba warning ama European Union Foreign Minister singna tharagani hainasu Brussels ta pangthokiba EU Foreign Minister singi mifam aduna haike Russia gi lanmi lak ama romna Ukraine gi ngamkhai yoba ngambagi manungda phibam senduna laire Maraksida Russia na sayol asigi manung phawbada makhoi gi demand sing adugi aiba paukhum ama ngaire Russia na tawriba demand sing de nongmadi Ukraine bu yahon gani haiba wasak ama NATO na handokpa amasung Cold War matungda NATO da yaukiba nongpok thangba Europe ki hanagi communist leibak sing adudagi lanmi troops sing amasung khusu khulai alliance aduna lauthokibane adubu Washington na Russia gi demand sing adu khanaba hongningai leite haide adubu arms control missile deployment amasung confidence building atai wakalon sing de khananaba thorang tawri haike aroibada tabiriba pumnamakpu thagatsari